ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯤꯕꯨ ꯑꯁꯥꯝꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯍꯟꯅꯕ ꯕꯤꯜ ꯍꯥꯎꯁꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯁꯥꯡꯂꯕ ꯗꯤꯃꯥꯟ ꯂꯩꯉꯥꯛꯅ ꯄꯤꯒꯗꯧꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯣꯜꯕꯨ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤꯗ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅꯕ ꯁꯛꯈꯪꯅꯕ ꯕꯤꯜ ꯉꯁꯤ ꯑꯁꯥꯝ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯄꯤꯌꯨꯁ ꯍꯖꯥꯔꯤꯀꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤꯕꯨ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯍꯟꯕꯤꯅꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯗ ꯑꯁꯥꯝ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ 2024 ꯉꯁꯤ ꯃꯤꯅꯤꯁꯇꯔ ꯄꯤꯌꯨꯁ ꯍꯖꯥꯔꯤꯀꯥꯅ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯑꯅꯧꯕ ꯑꯦꯃꯦꯟꯗꯃꯦꯟꯠ ꯕꯤꯜ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯤꯕ ꯑꯁꯥꯝ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯛ 1970 ꯑꯁꯤꯗ ꯑꯅꯧꯕ ꯁꯦꯛꯁꯟ 5B ꯀꯧꯕ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯀꯁꯥꯔ, ꯀꯔꯤꯝꯒꯔ, ꯍꯥꯂꯥꯀꯥꯟꯗꯤ ꯑꯃꯗꯤ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤ ꯑꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯆꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯕꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯂꯣꯜ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯂꯣꯜ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯛꯈꯪꯕꯤꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯅꯧꯕ ꯕꯤꯜ ꯑꯁꯤꯅ ꯂꯣꯜ ꯑꯁꯤꯕꯨ ꯁꯛꯈꯪꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤ ꯑꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯔꯤꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜꯕꯨ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕ ꯕꯤꯜ ꯄꯨꯊꯣꯛꯄ ꯑꯁꯤ ꯑꯁꯥꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯀꯨꯏꯅ ꯃꯪꯗꯨꯅ ꯂꯥꯛꯄ ꯃꯪꯂꯥꯟ ꯑꯃ ꯃꯪꯐꯥꯎꯅꯒꯗꯧꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯤꯜꯆꯔꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯟꯇꯥꯄꯨꯔꯗꯒꯤ ꯗꯥꯛꯇꯔ ꯍꯥꯎꯔꯣꯡꯕꯝ ꯔꯥꯖꯃꯅꯤꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯀꯁꯥꯔꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯇꯝꯂꯛꯄ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1973ꯇꯒꯤꯅꯤ꯫ ꯑꯁꯥꯝꯒꯤ ꯀꯁꯥꯔ, ꯍꯥꯏꯂꯥꯀꯥꯟꯗꯤ, ꯀꯔꯤꯝꯒꯔ, ꯍꯣꯖꯥꯏ, ꯁꯤꯕꯁꯥꯒꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯤ꯫ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯤ ꯃꯩꯇꯩꯂꯣꯜ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯀꯣꯛ ꯊꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯔꯕ ꯌꯥꯏ꯫ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯗꯅ ꯂꯥꯛꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯔꯕ ꯌꯥꯏ꯫ ꯃꯤꯁꯤꯡꯒꯤ ꯗꯇꯥ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯊꯥ 19ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯃꯤꯀꯣꯛ ꯊꯤꯕꯗ ꯑꯙꯥꯔ ꯂꯤꯡꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯆꯥꯎꯅ ꯁꯣꯛꯂꯛꯀꯗꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯂꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯨꯔꯨꯞ ꯑꯁꯤ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯛꯇ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯨꯝꯖꯥ 2012ꯗ ꯂꯣꯏꯁꯤꯟꯒꯗꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯂꯥꯛꯄꯗꯒꯤ ꯄꯥꯡꯊꯣꯛꯄ ꯌꯥꯗꯅ ꯃꯇꯝ ꯊꯦꯡꯊꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯦꯛꯅꯤꯀꯦꯜ ꯑꯃꯗꯤ ꯂꯣꯖꯤꯁꯇꯤꯛꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯕ ꯌꯥꯗꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯈꯔꯅ ꯑꯦꯖꯦꯟꯁꯤ ꯑꯁꯤꯗ ꯍꯥꯏ ꯃꯊꯪ ꯊꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯁꯁ ꯑꯁꯤ ꯍꯧꯔꯕꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯊꯥ 19ꯒꯤ ꯃꯅꯨꯡꯗ ꯗꯇꯥꯁꯤꯡ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯅꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄ ꯉꯥꯏꯅꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯑꯦꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯑꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯀꯨꯝꯖꯥ 2023ꯒꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ 15ꯒꯤ ꯑꯣꯏꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯥꯛ ꯍꯥꯎꯀꯤꯞꯀꯤ ꯕꯦꯜ ꯆꯠꯅꯍꯟꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯍꯧꯏ ꯍꯥꯏꯗꯨꯅ ꯐꯥꯈꯤꯕ ꯃꯥꯛ ꯊꯥꯡꯃꯥꯡ ꯍꯥꯎꯀꯤꯞꯇ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ NIA ꯅ ꯄꯤꯈꯤꯕ ꯗꯤꯐꯣꯜꯠ ꯕꯦꯜ ꯑꯗꯨ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯆꯠꯅꯍꯟꯈꯤꯗ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯔꯊ ꯃꯤꯔꯗꯨꯜ ꯑꯃꯗꯤ ꯖꯁꯇꯤꯁ ꯑꯔꯤꯕꯝ ꯒꯨꯅꯦꯁꯣꯔꯒꯤ ꯕꯦꯟꯆꯅ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯠ NIA ꯅ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯃꯥꯛ ꯊꯥꯡꯃꯥꯡ ꯍꯥꯎꯀꯤꯞ ꯑꯃꯁꯨꯡ ꯂꯥꯏꯅꯤꯀꯤꯝ
ꯂꯧꯐꯨꯝ ꯑꯦꯂꯥꯏꯁ ꯀꯤꯝꯗ ꯄꯤꯈꯤꯕ ꯗꯤꯐꯣꯜꯠ ꯕꯦꯜ ꯑꯗꯨ ꯆꯠꯅꯍꯟꯈꯤꯗꯕꯅꯤ꯫ NIAꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ ꯑꯗꯨꯅ ꯑꯦꯀ꯭ꯌꯨꯖ ꯑꯅꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯤꯔꯛꯈꯤꯕ ꯆꯥꯔꯖ ꯁꯤꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯗꯤꯐꯣꯜꯠ ꯕꯦꯜ ꯄꯤꯈꯤꯕꯅꯤ꯫ ꯃꯥꯛ ꯊꯪꯃꯥꯡ ꯍꯥꯎꯀꯤꯞ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯨꯀꯤꯂꯦꯟꯗ ꯁꯦꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯍꯧꯕꯒꯤ ꯃꯔꯥꯜꯗ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁꯀꯤ ꯕꯦꯟꯆ ꯑꯗꯨꯅ ꯗꯤꯐꯣꯜꯠ ꯕꯦꯜ ꯑꯗꯨ ꯖꯁꯕꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯑꯥꯗꯔꯁ ꯚꯔꯁꯦꯁ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯀꯦꯁꯇ ꯔꯤꯐꯔ ꯇꯧꯗꯨꯅ ꯆꯠꯅꯍꯟꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯂꯦꯖꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯑꯣꯖꯥꯁꯤꯡꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯒꯅꯨ ꯗꯥꯛꯇꯔ ꯑꯦꯜ ꯁꯨꯅꯤꯇꯥ꯫ ꯀꯃꯈ꯭ꯌꯥ ꯄꯦꯝꯇꯣꯟ ꯀꯣꯂꯦꯖ ꯍꯤꯌꯥꯡꯊꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯣꯂꯦꯖꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯑꯣꯖꯥꯁꯤꯡ, ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯟꯃꯦꯠꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗ ꯗꯥꯛꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯅꯤꯇꯥꯅ ꯍꯥꯏ ꯃꯍꯩꯂꯣꯏꯁꯪ ꯍꯥꯏꯕꯁꯤꯗꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯀꯌꯥꯕꯨ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯀꯌꯥ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯁꯤ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯃꯍꯩꯂꯣꯏꯁꯪ ꯍꯥꯏꯕꯁꯤꯗꯤ ꯃꯍꯩꯂꯣꯏꯁꯪ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯄꯨꯡ ꯐꯥꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯣꯖꯥꯁꯤꯡꯁꯨ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯑꯣꯖꯥꯁꯤꯡꯗ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕ ꯑꯁꯤꯁꯨ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯗꯨꯗ BA ꯑꯍꯨꯝꯁꯨꯕ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯀꯨꯔꯤ ꯍꯥꯏꯈꯤ ꯃꯍꯩꯂꯣꯏꯁꯪꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯑꯁꯤꯅ ꯑꯣꯖꯥꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯄꯤꯔꯦ꯫ ꯑꯣꯖꯥꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯐꯤꯚꯝꯗ ꯂꯩꯔꯕꯅꯤꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯁꯨ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯏꯟꯃꯦꯠꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯀꯗꯥꯏꯗ ꯀꯔꯤ ꯋꯥꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯃꯦꯠꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯗꯅꯕ ꯍꯣꯠꯅꯕꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯇꯧꯕ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯃꯗꯤ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯁꯤ ꯏꯟꯃꯦꯠꯁꯤꯡꯗ ꯆꯠꯊꯕ ꯊꯧꯑꯣꯡꯒꯨꯝꯅ ꯂꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯃꯁꯦꯜꯗ ꯑꯋꯥꯕ ꯄꯤꯕ ꯂꯦꯞꯂꯁꯤ, ꯅꯤꯡꯇꯝꯕ ꯇꯥꯟꯕꯗ ꯅꯤꯡꯇꯝꯕꯕꯨ ꯈꯣꯡꯒꯣꯏꯅꯒꯅꯨ, ꯅꯣ ꯗꯤꯃꯥꯟ ꯌꯦꯁ ꯇꯨ ꯑꯦꯖꯨꯀꯦꯁꯟ, ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯂꯩꯍꯟꯕꯤꯒꯅꯨ ꯑꯃꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯃꯤꯡꯗ ꯃꯤꯆꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯒꯅꯨ, ꯌꯦꯛꯅꯕꯗ ꯑꯣꯟꯁꯤꯟꯒꯗꯕ ꯈꯨꯠꯂꯥꯏ ꯃꯆꯤꯟꯗꯨ ꯃꯤꯆꯝꯗ ꯑꯣꯟꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯣꯜꯁꯤꯡ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯄꯦꯇ꯭ꯔꯣꯜ ꯕ꯭ꯂꯦꯛꯇ ꯌꯣꯟꯕ ꯐꯥꯒꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯕ ꯑꯣꯏꯜ ꯄꯝꯞꯁꯤꯡ ꯊꯣꯡ ꯂꯣꯟꯈꯤꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯕ꯭ꯂꯦꯛꯇ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜ ꯌꯣꯟꯕꯁꯤꯡ ꯐꯥꯅꯅꯕ ꯂꯩꯉꯥꯛꯅ ꯄꯨꯂꯤꯁꯇ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ CAFNPDꯒꯤ ꯗꯥꯏꯔꯦꯛꯇꯔ ꯔꯣꯕꯥꯔꯠꯁꯟ ꯑꯁꯦꯝꯅ ꯗꯤꯁꯇ꯭ꯔꯤꯛ SPꯁꯤꯡꯗ ꯊꯥꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯁꯤꯡ ꯕ꯭ꯂꯦꯛꯇ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯅ ꯌꯣꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯂꯦꯛꯇ ꯊꯥꯎ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯕ SPꯁꯤꯡꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯁꯤꯡ ꯑꯊꯨꯕꯗ ꯂꯧꯈꯠꯀꯗꯕꯅꯤ ꯈꯪꯍꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯣꯏꯁꯪ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗ ꯃꯤꯌꯥꯝꯅ ꯀ꯭ꯌꯨ ꯂꯦꯞꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯁ꯭ꯇꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯊꯥꯎ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯗꯕ ꯂꯩꯇꯦ꯫
ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯇꯉꯥꯏꯐꯗꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯥꯎ ꯂꯧꯁꯤꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯆꯝꯒ ꯌꯨꯖꯤ ꯈꯔꯒꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯂꯦꯞꯍꯟꯈꯤꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁꯅ ꯀꯨꯝꯖꯥ 2010ꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕ ꯍꯧꯔꯛꯄꯗ ꯏꯆꯝ ꯀꯧꯕ ꯂꯨꯞ ꯑꯃꯒ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯈꯔꯒꯅ ꯂꯝ ꯃꯥꯡꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯐꯦꯟꯁꯤꯡ ꯈꯥꯕ ꯂꯦꯞꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤ.ꯑꯦꯜ.ꯄꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯕꯤ.ꯇꯤ ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯔꯤꯁꯥꯡ ꯀꯩꯁꯤꯡ ꯂꯩꯈꯤꯗꯕꯒꯤ 7ꯁꯨꯕ ꯀꯨꯝꯑꯣꯟꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯔꯤꯁꯥꯡ ꯀꯩꯁꯤꯡꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯂꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯡ ꯏꯟꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯁꯨꯅ ꯂꯩꯕ ꯂꯝꯗꯝꯅꯤ, ꯃꯔꯝ ꯑꯗꯨꯅ ꯏꯁꯨ ꯀꯌꯥ ꯑꯃꯁꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯪꯒ꯭ꯔꯦꯁꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ? ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯅꯤꯡꯗꯕ ꯌꯥꯎꯕꯗꯒꯤ ꯏꯍꯧ ꯍꯧꯔꯛꯈꯤꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯆꯪꯅꯕ ꯌꯥꯗꯗꯨꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯈꯪꯗꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯆꯤꯡꯒ ꯇꯝꯄꯥꯛꯀ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯍꯜꯂꯦ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯪꯕ ꯌꯥꯈꯤꯗꯕꯗꯤ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯅ ꯁꯣꯛꯂꯝꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩꯗ ꯆꯠꯅꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ (FMR) ꯒꯤ ꯃꯇꯥꯡꯗꯁꯨ ꯀꯪꯒ꯭ꯔꯦꯁꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯕ ꯀꯤꯂꯣꯃꯤꯇꯔ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯍꯟꯊꯈꯤꯕ ꯂꯩꯈ꯭ꯔꯦ꯫ FMR ꯑꯁꯤꯗꯤ ꯀꯨꯝꯖꯥ 1997ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯅꯕ ꯃꯆꯠ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯑꯃ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯔꯒ FMR ꯑꯁꯤ ꯁꯀ꯭ꯔꯦꯞ ꯇꯧꯈꯤꯕ ꯐꯥꯎꯕ ꯄꯥꯝꯃꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤꯁꯨ ꯈꯥꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯪꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩ ꯀꯨꯝꯖꯥ 2010ꯗ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛꯇ ꯈꯥꯕ ꯍꯧꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯂꯒ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯊꯣꯔꯛꯄ ꯍꯧꯈꯤ꯫ ꯃꯗꯨꯁꯨ ꯏꯆꯝ ꯀꯧꯕ ꯂꯨꯞ ꯑꯃ ꯑꯃꯁꯨꯡ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯈꯔꯅ ꯊꯤꯡꯈꯤꯕꯅꯤ꯫ ꯏꯆꯝꯒꯤ ꯐꯝ ꯄꯨꯔꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯔꯣ꯫ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯝ ꯃꯥꯡꯂꯒ ꯈꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯡꯗꯅ ꯈꯥꯔꯤꯕ꯭ꯔꯥ? ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯌꯦꯠꯂꯛꯄ ꯀꯌా ꯑꯃ ꯌꯥꯎꯗꯨꯅ ꯂꯝ ꯃꯥꯡꯂꯦ ꯍꯥꯏꯔꯛꯄꯗꯒꯤ ꯁꯔꯚꯦꯌꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯄꯨꯟꯅ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯃꯛ ꯈꯥꯔꯒꯁꯨ ꯌꯥꯔꯣꯏ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯌꯨꯝꯊꯪꯅꯕ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯍꯥꯏꯕꯗꯤ ꯅꯥꯒꯥꯂꯦꯟꯗ, ꯃꯤꯖꯣꯔꯥꯝꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯈꯥꯕ ꯆꯪꯏ꯫ ꯄꯨꯟꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 1010 ꯔꯣꯝ (1,000 ꯔꯣꯝ) ꯍꯦꯟꯅ ꯁꯥꯡꯂꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯥꯔꯕꯁꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯑꯣꯏꯅ ꯉꯥꯡꯕ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯤꯂꯣꯃꯤꯇꯔ 200 ꯔꯣꯝ ꯍꯦꯟꯅ ꯁꯥꯡꯅ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯂꯩꯔꯤꯕꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯍꯥꯠ ꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯦꯛꯇꯃꯛ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯑꯣꯡ ꯑꯁꯤꯅꯗꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯄꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯍꯟꯗꯕ ꯃꯊꯧ ꯇꯥꯏ꯫ ꯁꯦꯟꯇꯔꯅꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯅꯔꯒ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯉꯝꯂꯣꯏ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯤ.ꯗꯕ꯭ꯂ꯭ꯌꯨ.ꯁꯤ ꯃꯦꯝꯕꯔ ꯒꯥꯏꯈꯥꯉꯝ, ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤ ꯃꯁꯦꯟ ꯍꯨꯟꯅꯕ, ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯗꯨ ꯅꯠꯇꯦ, ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗꯨꯅꯤ꯫ ꯃꯍꯦꯁ꯭ꯋꯔ
Politics haibasi amana ama hunba amana amabu chingthaba paisa ka hena chading tauba thabak tawdana wa ngangba adu natte politics ki asengba wahan thokti miyam gi thabak tawbaduni haibasi mipum khudimangna khanganba mathau tai haina RPI Athwale National Secretary Maheshwar Thonajamna phongdokre wafam asi RPI Athwale Manipur State Unit ki nongna khallaba thaupuba sing ngasi party asigi National Secretary Maheshwar Thonajamna taramna okpagi thoramda phongdokhibani Kaisampata leba party asigi loisangda pangthokiba thoram aduda Maheshwarna makha tana hai lamdam asida chatnariba politics ki masak asi hongdoktuna hunnagadabagi saruk thabak oina pangthokpa haiba asina party asida lengdraba phirepni BJP na luchingba NDA lengakta party asina chaugatlabasu Manipur gi oinadi party asi lamdam asidagi hokhiba regional party amagumna chapchana thabak tawgani mahakna makha tana hai khunai asigi yelho miyamgi yaifanaba kari karamba thodang lokhatkani haiba asi lamdam asigi mihut singna center da khangangadabani center gi yaka yengduna leibana miyamgi apamba phanganba ngamloi yelho mi singna phangdana leiba phangpham thokpa hak sing asi phangnanaba center da matau karamna taknagani haiba sing asi kupna nainaba changi Manipur gi politics ki mayonda anoba mayol chongnaba RPI Athwale na honariba asida miyamnasu mapung phana saugatpiyu haiki nakal amaronda nongna party asigi state secretary oina khallaba haukiba assembly mikhalda lamlai AC da mirep oikiba sapamcha kangleipalna hai miyamna hai singna khong thanghodrabadi yelhongmi singi tunglam chatta kiningai oiba pofam ama lakpa asida achumba maikeida khong thangba ngamnaba party asida changlakpani haiki mahakna makha tana hai haukiba kumja lising ani kulhumdoi gi me ahumdagi ngasi phawbada chatharagliba lamdam asigi luraba tanpham asida party asigi national secretary Maheshwarna laukiba thodang singthaningai ni Manipur gi issue kayabu center gi manakung yaunaba honakiba amadi party asigi national leaders singna Manipur miyam gi damak lawrakiba phirep asida thajabadagi phirep asi lawrakpani haiki makha tana party asibu hena mapangal kangkhat hannaba honabada mahaki maikeidagi lokpham thokpa thodang sing chapchana logani haina makha takhi makha tarakpa pawda China gi Singdu city gi atiyada numit 8 ubadagi angakpa poknakre China gi Singdu city da angakpa thodok ama oina atiyada thokpa aikhoigi amata ngairaba numit 8 thokna ubadagi angakpa poknakre thodok asi social media da khongjel yangna viral oirakpadagi thodok adu matau karamna thokibano haibagi matangda scientist singnasu yamna kupna thijinba hokre hairi August 19 da China gi Singdu city da numit 8 thokiba thodok adubu mamit magna uhouba amadi video namhoriba miyoi aduna phongdokkibagi matung inna atiyada numit 8 ukiba adu chawrakna minute amarom khak uba phangki thodok adu Singdu city gi miyoi kharanasu uhouduna photo phawba namnaramki thodok asigi matangda China khakta natana malemgi lebak kayada akanba mongda matau karamna oiribano haibagi matangda kanna ngangna sangnari hairi scientist singna phongdoropagi matung ina thong asi light reflection da optical illusion na maram oiraga numit 8 thongna ukibani thong asidagi thokpa maramna asengba numit ki manak nakna uriba numit sing adu mayek sengna uba phangdribani hainasu phongdoknarakhi hairi makha tarakpa pawda Ronaldo na pung 12 gi manungda 10 million subscriber yoduna YouTube ki record thugaikre masagi chai 38 suraba football great Cristiano Ronaldo na pung 12 gi manungda YouTube ki subscriber 10 million henduna Mr. Beast ki record thugaikre Mr. Beast na mark asi yaunaba honabada numit chamaga 32 ni changki Mr. Beast na YouTube channel da 311 million subscriber leiduna khwaidagi yamna follower leiba miyoi oiribani mahakna handakta 272 subscriber leiriba T series pu maithiba pirambani masigi matungda Cocomelon Narsi Rhymes na 130 million subscriber leiduna ahumso mafam kali Portugal gi Cristiano Ronaldo hojik Saudi Pro League Club Al Nassr da forward amasung captain oina sanaribani mahakna platform asida July 9 da join tauki aduga mahaki ahanba upload video asina August 13 da taukibani press tawba matamda Cristiano Ronaldo 15 million subscriber lanthokpa ngamki Ronaldo gi YouTube channel asina channel asigi
ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤꯂꯤꯌꯟ ꯑꯃ ꯌꯧꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯃꯣꯃꯦꯟꯇꯣ ꯐꯪꯕ ꯉꯝꯈꯤ꯫ ꯃꯃꯤꯡ ꯂꯩꯔꯕ ꯐꯨꯠꯕꯣꯂꯔ ꯑꯁꯤꯅ ꯃꯦꯇꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ 636 ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔ ꯌꯧꯗꯨꯅ ꯏꯟꯗꯤꯚꯤꯖꯨꯑꯦꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯣꯂꯣꯋꯔ ꯌꯥꯝꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯕ꯭ꯔꯥꯎꯟ ꯑꯦꯀꯥꯎꯟꯅ 626 ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔ ꯑꯣꯏꯗꯨꯅ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤ꯫ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯒꯤ ꯁꯣꯀꯔ ꯇꯤꯝꯃꯦꯠ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯂꯤꯑꯣꯅꯦꯜ ꯃꯦꯁꯤꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ 504 ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔ ꯂꯩꯗꯨꯅ ꯑꯅꯤꯁꯨꯕ ꯑꯣꯏꯔꯤ, ꯑꯗꯨꯒ ꯁꯦꯂꯦꯅꯥ ꯒꯣꯃꯦꯖꯅ 425 ꯃꯤꯂꯤꯌꯟ ꯐꯣꯂꯣꯋꯔ ꯑꯣꯏꯗꯨꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫